Houjik Los Angeles Praloigum Mei Chakli Sigi Pausi Adom Ayam Sosoidana Tabiramani Kali Aduka Sigi Matang the video Simber Wina Mamangi videos the Yam Twin Hyperaki Adukiban Lanai in a message target for Hyperaki Wachapta Marams Namasidi Koi Lamay de Sandro Kiba Akiba Pangla Los Angeles Kim Major Skimramda Kuminasi Karina Chakala Kivano Major Snafu Pog the Mikiam Hard Creduga Maljang Kiam Mang Tahan Clever Pumba videos the Gikoi Kuminasi January tang 30 Los Angeles ki metro manakta jara mani chat padgumba sandokan badgumba sathina akiba phanglaba lamai yama chakhalaki masna yam thubida yum kai building lising taraga chhum tangoi tahalaki mi lak amaga lising maripu thawai tabu hinglabdi haiduna mafamstagi chenthoknarakhi hek haurupuga mi taragi thawai didum satkre he agni deva Seafowl stay the Maishi May Dava Hive to the Witrivani. Madudi Cherk stay the Hinebi Kalava Sente and Aginu Sitom Sisilakuna Majose, and a Kamkat Bugum, Humai Humjan Bugum Turkey. Aduna firefighters in the Maishi Sandu Hankit of Panakan Honoravasu, Oi took Bugi Wang the Lake. Aduna Houjik Jayul Ama puzzle of a spout the Maishi Mutapangam the Dum, Chaktuna Lagli, lived in a Malchang Amri Toy Manganbas Mengalagli. Ngasi fawda di lamay isna hat kiba mising sipuna kun mga yosin kre. Houjik hangbi yari buhangdi sige asuk tamtiba maklagi lamay isi chakhalam daba yabra masi chaksin daba dagira or masi tangay fadana dum chakpam thukpa deka chakal ibrahim basni. Winjogi matang da tabirabra even Captain Kulfawa masi Houjik sanari maram disigi app ama kaktas da 100 games yauri masi sanaraga hafid usaraki Winjo mania da sambiro aduga apamba game khanbiro hojikidi ludo hekta khanjalase game si howdore atopa mi ahum amanga su join torkhini okay match se hojale Yes, I have won this game and I have won real case. Foi be minasi wallet straight direct adum laani. Masi wallet click toroga line adum lothok pa yarani and it's done now. Yam live pone. Adum susdagi makal gi game cricket pullo ina sanaba yagani. Apam sing description link tagi window download tobiraga manasing thuibiyo. Aduga rupees 550 gi wallet bonus amagsu phangbiyo. Maihong langpok lamaisi California da yam toinadum thokan mapone. Adubu mamang thakki singa handakki siga yam khetnariba hargadi masi tholiba takliba sigi matam mamadi magi sathi bagi chang asdane mamang da chakhiba singdi asaba khrang lawa matam kalen matam dane aduga handakisna aingba achot padgumba ningtham thagi matam asdane aduga masina somu khwaidigi tamthiba sathi ba socialiba ngai oidabrani siba Nauna Pangba Pau the Maishna Tangui Tan Kriba Yum Kai structure Masingasi, Lishing Tarani Twig Jom Yokre, Adukapundalam Eger, Lishing Nipu Matakilam, Jaktekre Heidi. Houjik Pau the Mangan Takan Kriblan to Masiki, Mamal se Queen of Grorom the Pargadi, Gro Listen Kun Madagi, Kun Taretka, Jomarungi, Mamal Oigani Heidi, Garor. Aduka Houjik Mais Matan of Lakna with a seasonary Vikoi. Fire engine masimas na lishing amaga jamari aircraft maripu mari amadi firefighter personnel lishing tara mari matangni si pawd mutatpangam drivani do Los Angeles County sheriff na phungdok padari hanaki sni lamai chak gi masak suman mandre hanakisdi atomic bomb ama thadaram bag chak manare haina phungdoki Swai matang step palhauda yaroi tu yam maru uibu wa ama haragadi asuk tamtiba chang thag si yong na mai chak na bagi phibam si yohlakriba khrang lawba asang ba kalen matam nongju thada nong tabgi chang kan thari si masi daw yadabagi ni haragadi lalani There are signs of how the climate is changing aing asagi khal akoibagi phibam kaide climate change story habagi make senglabi ingit sengni Aduga state state amuksu California akan manungsit sitkanba asupok marang kaina leiba dagi aswong bai kuin napi sing bi hoba mafam sing marang kaina leiba lamda masu oibana maina su yam pami aduga nakal maromda lammai ki mai hogli masi thoidokpa maram khradagini khudamoi koi nong thang dagi maram oraga chalpa su yawi adagi ahing khoi chingma da koiba pamjaba camping toba pamjaba sing dagi makhoina churuk thakpa loraga lamthorok dagi dum chalpa su yawi kukina thamli su dum chai aduba moi lamsiki oina maihong lampok tholamnabagi khwaidagi achoba manam haragadi power lines na oi haidi electric nani haibani madudi California gi power infrastructure simasi 1921 matamgi fo kongai mai yawi haidi masimagti
chahi chama helba ariba pot ngakani phararoi ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯑꯔꯤꯕ ꯄꯥꯋꯔ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯀꯌꯥ ꯂꯩꯖꯔꯒꯁꯨ ꯁꯤꯒꯨꯝꯕ ꯁꯥꯊꯤꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯌꯥꯝ ꯐꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤ ꯑꯗꯨꯅꯕꯨ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯁꯅꯥ ꯂꯩꯕꯥꯛ ꯍꯥꯏꯔꯝꯃꯤꯁꯤꯅꯤ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯊꯥꯒꯠꯆꯔꯤ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗ ꯆꯠꯊꯖꯒꯗꯕ ꯁ꯭ꯄꯣꯀꯟ ꯏꯪꯂꯤꯁ ꯀꯣꯔꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯝꯒꯦ Admission often Deep-Sea Guidance Wangjingna English Sangkhona Ngangnba Satrasingdamak English Grammar amadi Spoken English ki akhanaba course ama puduna laksari tha ahum chathajagadaba special course asi lakiba January tang 15 dagi hawjagani limited sitni satra 30 dagi hena lawzaroi offline amadi online classes animaki kudung jabsu pizari hawjiki matamde English lon khangba haibsna thabak inkhang tanargdo ijabata nata chalu mafam singsu yumgum phawhan bangam libani maramsna dumsu English mapung phana ngang bangam hawnubagi kudung jaba si lobi ho akupa marul gidamak screen hapsarib number state ngasimok pau phobirau